ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ 2006-07ꯒꯤ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ 2006ꯗ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯅꯔꯁꯀꯤ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯑꯔꯨꯅꯥ, ꯑꯃꯅ ꯂꯛꯁꯃꯤ ꯀꯧꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀꯤꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯗꯁꯨ ꯊꯕꯛꯁꯨ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯏꯆꯦ ꯁꯦꯅꯤꯌꯔ ꯑꯃꯅ ꯍꯥꯟꯅ ꯉꯥꯡꯅꯔꯒ ꯊꯝꯕꯤꯔꯝꯃꯤ, ꯃꯗꯨꯅ ꯊꯕꯛ ꯐꯪꯕꯗꯗꯤ ꯑꯋꯥꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯤ ꯄꯨꯜꯂꯝꯗꯦ꯫ ꯃꯥꯅ ꯅꯣꯏꯗꯥꯗ ꯂꯩꯈꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯗꯦꯜꯂꯤ ꯏꯁꯇꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯁꯨ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯃꯝꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯊꯥ 3ꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯅꯣꯔꯠ ꯗꯦꯜꯂꯤꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯩꯇꯩ ꯅꯨꯄꯤ ꯅꯔꯁ ꯑꯃ ꯍꯣꯁꯇꯦꯜꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯃꯅ ꯑꯩꯈꯣꯏꯗ ꯇꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯥ, ꯁꯤꯔꯤꯁꯤ ꯏꯃꯥꯟꯅꯕꯤꯅꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ, ꯀꯥ ꯑꯃꯠꯇꯗꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯁꯦ ꯇꯥꯕꯗ꯫ ꯏꯃꯥꯟꯅꯕꯤꯗꯨ ꯐꯗꯤ ꯐꯕꯅꯤ, ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯏꯔꯥꯡ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯒꯤ ꯃꯅꯥꯛꯇꯗꯤ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯑꯩꯈꯣꯏ ꯈꯔꯅꯗꯤ ꯆꯤꯡꯅꯕ ꯂꯩ, ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨ, ꯊꯧꯔꯤ ꯌꯥꯟꯕ ꯍꯥꯏꯁꯤ ꯀꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯥ 3-4ꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ, ꯌꯥꯝꯅ ꯀꯤꯖꯩ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯃꯤꯔꯝꯗꯒ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯦ, ꯃꯤꯅ ꯕꯗꯅꯥꯝ ꯇꯧꯕꯤꯒꯦ ꯉꯥꯛꯇꯅꯤ, ꯆꯨꯝꯅ ꯅꯥꯔꯒ ꯁꯤꯕꯁꯨ ꯅꯠꯇꯕ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯤ, ꯏꯆꯦ, ꯅꯣꯏꯅ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯁꯤ ꯍꯥꯏꯕꯗꯣ ꯃꯁꯛꯀꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ, ꯐꯖꯕ꯭ꯔꯥ ꯍꯥꯏꯅ꯫ ꯏꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯖꯕꯗꯤ ꯅꯠꯇꯦ, ꯋꯥꯡ ꯆꯥꯎꯏ, ꯃꯁꯝ ꯁꯥꯡꯏ, ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ, ꯃꯁꯛꯁꯨ ꯌꯥꯝꯅ ꯏꯪꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯝꯂꯛꯄꯗꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯝꯃꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯁꯨ ꯇꯣꯏꯂꯦꯠꯇ ꯊꯥꯗꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯔꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯀꯤꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯣꯡꯅꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩ ꯈꯣꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯖꯤꯟꯅ ꯈꯣꯠꯂꯛꯄ ꯑꯃꯗꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯤꯔꯕ ꯀꯌꯥꯁꯦ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤ ꯑꯔꯨꯅꯥꯒꯤ ꯍꯣꯁꯇꯦꯜꯗ ꯑꯩꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯑꯩ ꯆꯥꯛ ꯊꯣꯡꯒꯦ, ꯆꯥꯛꯀ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯜꯂꯨ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯈꯤꯁꯤ, ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯩꯅ ꯃꯥꯒꯤ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯑꯍꯥꯡꯕ ꯕꯦꯠ ꯑꯃꯁꯨ ꯑꯩꯅ ꯎꯏ꯫ ꯃꯗꯨꯒꯤ ꯕꯦꯠ ꯑꯍꯥꯡꯕꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯑꯩꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ, ꯑꯁꯤꯒꯤ ꯐꯃꯨꯡꯗ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩ, ꯃꯩꯇꯩꯅꯤ, ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯇꯥꯏ, ꯃꯥꯗꯤ ꯑꯌꯥꯝꯕꯅ ꯀꯥꯁꯤꯗ ꯂꯩꯇꯦ, ꯑꯣꯟ ꯀꯣꯟ ꯍꯦꯛ ꯂꯥꯛꯄꯗ ꯍꯦꯛꯇ ꯆꯠꯈꯤ, ꯃꯆꯦꯒꯤ ꯃꯅꯥꯛꯇꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯤ, ꯃꯗꯨꯅ ꯀꯥꯁꯤꯗ ꯑꯅꯝꯕ ꯃꯇꯝꯗ ꯑꯩ ꯏꯊꯟꯇ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯥ ꯑꯆꯧꯕ ꯑꯍꯥꯡꯕ ꯑꯃꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯁꯨ ꯁꯣ ꯂꯣꯜꯂꯤ, ꯇꯦꯕꯜ ꯆꯤꯌꯔ ꯃꯌꯥꯝ ꯑꯃꯅꯁꯨ ꯊꯣꯡ ꯑꯗꯨꯗ ꯉꯥꯛꯁꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯩꯁꯨ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯍꯣꯕ ꯃꯆꯦꯠ ꯑꯃꯗꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯕꯜ ꯕꯦꯠ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯔꯨꯝꯒꯤ ꯃꯇꯥꯏ ꯑꯔꯣꯏꯕꯗꯅ ꯀꯤꯆꯟ ꯕꯥꯠꯔꯨꯝ ꯑꯃꯗꯤ ꯀꯣꯔꯤꯗꯣꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯔꯨꯝꯗꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯏ, ꯑꯁꯨꯛ ꯐꯖꯕ ꯔꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯍꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯑꯩꯅ ꯀꯥ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯏꯃꯥꯟꯅꯕꯤꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯡ ꯑꯍꯣꯕꯗꯨꯗ ꯌꯦꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯚꯥꯏ, ꯅꯪꯒꯤ ꯔꯨꯝꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯈꯪꯗꯦꯗ,
thong lolaga adum leiba room dubu hairamlaga masu barum da changki masigi matung sak saba loiraga aisu aigi hostel da amuk halaki matam khara leiraga amuk yumdagi angang ahum khak aina leiriba mafam asida thabak tahollu hairaki angang sing adusu akhoi lekai gi angang sing nurse tamba loibada ngairiba angang aktani adubu aidi makhoi pusinaba hospital khangnaba amata leiramde maduna aina arunada hanglami bai nang khangnaba hospital ga leibro angang ahum khak yahonge haiduna maduda imanabiduna hangakige hairaki nong hek nganbagadi imanabiduna angang sing adu puro nursing home masa amati lei mafam maduda tauba yagani hairaki asumna angang sing adu airport tagi lobiruraga imanabi arunagi manakta thilami matam maduda mamangda ina magi manakta lakpada so londuna thanamba ka adu handakti hangduna leiram atawaduda isungaktuna karino sigi ka sidi thong amuk hangduna leiram lesina hangami maduda imanabiduna amuk hangli midi leinade ado numidangda phone wakti yamna nungai madugi ka manungdo hairaki asumna isu angang sing adu thanamaga aige hostel da amuk halaki adubu nongmadi aruna hairiba imanabi asina engonda call tawraki aduga sumna hairaki bai aige boyfriend ga nongma numidangi pung 12 makhai adai phau phone da wari sanarami numit adu mayamde loina tumnakre aisu hayengde off leibadina ngasidi khara thengna tumlage wari khara kuina sanage khanki adu aige room dudi newak yamna nungaiti aduna thangnaba kasida changlaga hek hek wari sane mafam adudadi newak phajana phangi adubu numit adu ikhang khangaudana aige phone dage nupi gi khonjenda kanna lawbagi makhola maina taraki matam adudai su punganga adubu kibadi kiramde aina aigi khangnariba nupa adudasu hojik nupi amana kanna lawruklibadu kanano hangam madudai ga khangnariba nupa aduna mo kadaidagi nupi gi makhono hidadi nupa ngaktani kasida leirisi makoisu loina tumnakre noige hostel dagi lawrukpa oiramgani hairaki wafam aduda imanabidusu kitang akiba phawraki marak tasu imanabidugi matungda mi amana inarakpagumsu tawi hairam onthoktuна yengluba matamdasu kanasu hekta leiramde hai wari sing ase imanabiduna engonda call toroktuna hairaki maduda aina muk khangde adugi kaadu aisu yamna kije nangsu kaadu da changuranu hairam imanabiduna muk khangde da tawrisi ising tulu thabagisu engonda dum mayamna kauraka hai kadugi manungdani ising thapam leiridu marak tasu adugi kadugi fansu on tawraga dum leirami aina op tawrasu ngayak leiraga on tawraga amuk hekta leiram kanana tawrino su khangde nongmasu south indian gi nupi ma aina leitabaduda kaduda changduna ising tharubani haiduna mapanda yamna pakhatna chen thoraki masida natana nongmasu numidangda phone da wari sanaringai newak phangaktabadagi aisu kaduda changlaga mukwari sane numit adu soigi tungda mi lepaga leiba natraga aina chatliba adumaina aige tungda inarakpagum amuksu tawi aigi nupada wafam asi hawdokluba matamdasu nanga leiminariba namanabituda hang masu thengnabra haina hangaki maduda aina imanabidudi anambana kasida leiti numidang doroklagadi kanasu makhada mi amata leiti mathakta loina chatki ai ithantani leirisi haiduna aiga khangnariba nupaduda wari tamami haiduna aingonda wari tamaki aisu magi wafam singa du targa sumna hairame bai adudi nang mathakta waina leiro nange wakhan oirambasු yai karimata khallun nungda nungaitragana aingonda phone tawru haiduna ngayak wari sanaramaga aisu phone thami tawbada boisu wakhandadi nungaiti imanabidugi khalluraga aisu ma kirani haiduna wa kharadi hairamde maramde magi kaadu aina ahamba hek changbadasu karino mai tawtawi aina nungaiti haiduna mabu aigi hostel da thambasu ngamlamde maramde aina leiriba hostel ado mi atopa changba yaramde yamna strict oi matam khara leiragadi imanabidu muk aingonda phone tawraktuna sumna hairaki bai aigi thangnaba kaduda maitei nupi angang ani khaklai new joining ni operation theater da duty tai aduna ayambana room da leite on call tawraklagadi adum chatki adubu ai kibadi khara hallabani moyani lakpadagi adubu phana masi oiduna su akiba thodok kyadi leptri nongma soina newaka de haiduna kaduda kina sange hek tawrakpada angakpa kiba mataw amada ka manung adudagi nupi amana kapaki pawasi aiga khangnariba nupa aduda aina hairubada manasu ai yamna kiragadi nongandripho phone thammanu wari adum sanarasi hairaki adubu masu thabak chatpanina warani haiduna ai phone adu thamami numit adusu nong yamna khai aisu phone vibration thamaga kina tumthaba hek khorakpada aigi manglanda nupi amana aigi khawri se kanna melaki
ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯃꯝꯈꯤꯗꯦ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯌꯥꯝ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯨꯄꯤ ꯑꯃ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯨꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯐꯖꯅ ꯎꯍꯧꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯎꯍꯧꯏ ꯅꯨꯄꯤꯗꯨ ꯃꯁꯝ ꯁꯥꯡꯏ ꯋꯥꯡꯂꯒ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯀꯨꯆꯨꯗꯤ ꯌꯥꯝꯅ ꯉꯧꯕ ꯅꯠꯇꯦ ꯃꯁꯛꯁꯨ ꯏꯪ ꯇꯞꯄ ꯃꯥꯜꯂꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃꯁꯨ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯨ ꯔꯤꯖꯥꯏꯅꯦꯁꯟ ꯄꯤꯔꯒ ꯊꯕꯛꯇꯣ ꯇꯣꯛꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯊꯕꯛ ꯀꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯗꯅ ꯊꯕꯛ ꯖꯣꯏꯟ ꯇꯧꯒꯅꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯁꯨ ꯑꯩꯁꯨ ꯃꯊꯥ ꯁꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯣ ꯀꯤꯔꯁꯨ ꯀꯤꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉꯨ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯏꯕꯥꯅꯤ ꯐꯣꯟ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯕꯣꯏ ꯑꯃꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯁꯤꯁꯇꯔ ꯅꯍꯥꯟ ꯅꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯁꯤꯁꯇꯔꯅ ꯔꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯗꯨ ꯎꯔꯝꯃꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯧꯔꯝꯗꯅ ꯆꯠꯂꯦ ꯑꯗꯣ ꯁꯤꯁꯇꯔ ꯅꯪ ꯔꯨꯝꯗꯨꯗ ꯅꯊꯟꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯍꯥꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯃꯇꯝ ꯑꯅꯝꯕꯗ ꯏꯇꯣꯝꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯋꯥꯔꯗ ꯕꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯁꯇꯔ ꯑꯩ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯁꯤꯁꯇꯔꯗ ꯇꯝꯒꯦ ꯋꯥꯐꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩ ꯊꯕꯛ ꯇꯠꯀꯅꯤ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯁꯇꯔꯒꯤ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯁꯨ ꯀꯥ ꯑꯁꯤꯒꯤ ꯕꯥꯔꯨꯝꯗꯅꯤ ꯌꯥꯔꯒꯗꯤ ꯁꯤꯁꯇꯔ ꯅꯪ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯏꯪꯉꯛ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯗ ꯕꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯆꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯦ ꯑꯗꯨꯗ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯏꯆꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯒꯧꯔꯤ ꯍꯣꯁꯄꯤꯇꯥꯜ ꯀꯧꯕ꯭ꯔꯥ ꯍꯪꯉꯛꯈꯤ ꯑꯩꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯏꯆꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯕ ꯇꯥꯔꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯊꯥꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯁꯛꯐꯝꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯁꯛꯐꯝꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯅꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯁꯦꯟꯅꯔꯤꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯇꯧꯔꯛꯄ ꯑꯣꯏꯔꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯣ ꯅꯨꯄꯥꯒꯤ ꯃꯔꯝꯗꯒꯤ ꯁꯤꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯏꯍꯧꯕ ꯑꯣꯏꯅ ꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯔꯨꯝ ꯑꯗꯨ ꯃꯤꯠꯇ ꯁꯪ ꯎꯔꯒ ꯑꯗꯨꯝ ꯂꯩꯈꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯍꯤꯡ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯈꯤ ꯑꯍꯤꯡ ꯇꯨꯝꯂꯛꯇꯕ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ 3 ꯅꯔꯁꯤꯡ ꯍꯣꯝꯗ ꯊꯝꯈꯤꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯊꯕꯛ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯑꯩ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯅꯔꯁꯤꯡ ꯍꯣꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯌꯥꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯈꯔ ꯅꯣꯏꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯂꯩꯌꯨ ꯍꯥꯏꯕꯤꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯏꯕꯥꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯄꯣꯠꯆꯩ ꯌꯣꯝꯁꯜꯂꯣ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯃꯥꯟꯅꯕꯤꯗꯨꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯊꯪꯅꯕ ꯑꯇꯣꯞꯄ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯃꯐꯝ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯏꯃꯥꯟꯅꯕꯤꯗꯨꯅ ꯎꯔꯝꯃꯤ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯃꯥꯟꯅꯕꯤꯗꯨꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯇꯧꯗ ꯃꯄꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯨꯝ ꯏꯃꯥꯟꯅꯕꯤꯗꯨꯅ ꯎꯔꯝꯃꯤ ꯑꯃꯔꯣꯝꯗꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯥꯅ ꯆꯥꯈꯤꯕ ꯆꯥꯛ ꯐꯥꯎ ꯂꯣꯏꯅ ꯑꯣꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯔꯨꯝꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅ ꯊꯣꯛꯄ ꯀꯤꯕꯗꯒꯤ ꯆꯦꯔꯪ ꯑꯃꯗ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯤꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯗꯨ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯨꯝ ꯇꯧꯔꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯗꯤ ꯆꯪꯕ ꯉꯝꯗꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯏ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯑꯗꯨꯝ ꯊꯥꯔꯒ ꯂꯩ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯒꯦ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯚꯥꯏ ꯅꯣꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯉꯥꯟꯒꯗꯣꯏꯅꯣ ꯑꯩ ꯀꯤꯕꯗ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯅꯪ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯥꯅꯤꯁꯨ ꯐꯣꯟ ꯄꯥꯏꯅ ꯎꯏꯊꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯝꯃꯤ
nang karimata tawdrabra haina maduda masu karisu tawdi nang yamna thuna ai lawba lao hairaki asumna isu ayuk angan baduda ngantana imanabidubu lawba chalam aina thorokpa matamdasu aina leiriba hostel aduge security na kadaida chatoino pot mayam siga hairaki maduda aina imanabigi potchaini mabu thinba thokpani hairame numitugi security dusu aina satkibadage thabak lawthoklaga tanthokresu hai asumna pung nipan adaida aisu imanabigi manag yawrami pochai sing adu prap thangtoroktuna thorakpada maitai masa angang ani duty taruraga amuk mafam aduda halaki akoina gari tongkhatke hek tawbada makhoi ani du thingnarami maduda aina makhoi ani chu kauksalaga sumna hairami nakhoi ani su mafam asida kuina leitharanu atopa mafam amada chalhor aduga samlakpa waron kharasu haibirami madudagi makhoi ani su kiduna mafam aduda lehauki imanabiduga aigasu gari tonglaga mafam adu thadom nupidugi thawai adudi mafam aduda lehauri masini mayam ngasigi rian horror story asigidi mayam dege kaina naba bidai logjari mathangi wari thagalakpada mayam punna muk thengnarasi